ꯊꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯍꯟꯗꯛꯇꯤ ꯐꯅ ꯌꯥꯝ ꯁꯥꯡꯅ ꯂꯦꯞꯄꯨꯔꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯍꯣꯏ ꯁꯣꯔꯠꯁꯄꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯆꯩ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯐꯝ ꯖꯣꯏꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯌꯥꯝ ꯁꯥꯡꯉꯤꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯖꯔꯅꯤꯁꯤꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯕ ꯃꯐꯝ ꯅꯠꯇꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯌꯥꯝ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯖꯣꯏꯅꯤꯡ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯀꯣ ꯑꯩꯁꯦ ꯊꯥꯒꯠꯂꯛꯀꯦꯅ ꯑꯦꯛꯆꯨꯑꯦꯂꯤ ꯍꯥꯏꯔꯒꯗꯤ ꯅꯝꯒꯦ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯁꯨꯡꯐꯪ ꯐꯪꯗꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯀꯣ ꯑꯩꯗꯤ ꯏꯁꯤꯡ ꯏꯆꯥꯎꯋꯣ ꯀꯩꯋꯣ ꯃꯔꯛꯁꯤꯗꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯖꯨꯂꯥꯏꯗ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯔꯝꯃꯦꯀꯣ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯈꯟꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯩꯅꯣꯗ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯃꯦ ꯊꯥꯁꯤꯗ ꯑꯗꯨꯒ ꯃꯦ ꯂꯥꯁ ꯋꯤꯛꯇ ꯂꯥꯛꯑꯕꯅꯦꯕ ꯑꯗ ꯑꯩꯅ ꯊꯥ ꯑꯃ ꯕ꯭ꯔꯦꯛ ꯂꯧꯔꯒ ꯑꯩꯁꯦ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯄꯣꯊꯥꯔꯒ ꯈꯣꯠꯂꯒ ꯑꯩꯁꯦ ꯖꯨꯂꯥꯏꯗꯩ ꯖꯣꯏꯟ ꯇꯧꯒꯦꯅ ꯇꯧꯔꯝꯕ ꯑꯗꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯆꯤꯟꯕ ꯑꯩꯒꯤ ꯍꯥꯟꯅ ꯑꯇꯣꯞꯄ ꯑꯦꯡꯒꯦꯖꯃꯦꯟ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯩꯁꯦ ꯑꯩꯅ ꯑꯣꯒꯁ ꯗꯦꯠ 3 ꯑꯁꯦ ꯑꯩꯅ ꯌꯩꯊꯣꯛꯆꯔꯦꯕ ꯑꯩꯅ ꯑꯣꯒꯁ ꯗꯦꯠ 3ꯗ ꯌꯩꯊꯣꯛꯄꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯅ ꯃꯟꯗꯦ ꯅꯨꯃꯤꯠꯁꯦ ꯇꯥꯍꯟꯅꯤꯡꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯖꯔꯅꯤꯁꯤꯗꯤ ꯑꯩ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯏꯔꯥꯏꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯀꯣ ꯁꯦꯇꯔꯗꯦꯁꯤꯗ ꯃꯣꯏ ꯀꯦꯝꯄꯁꯇ ꯌꯧꯁꯜꯂꯒ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜ ꯀꯩꯀꯩꯁꯦ ꯑꯩꯅ ꯍꯥꯟꯅ ꯂꯣꯏ ꯉꯥꯡꯅꯕ ꯂꯣꯏꯔꯕꯅꯦꯕ ꯑꯗ ꯂꯩꯔꯒ ꯁꯟꯗꯦꯁꯤ ꯐꯖꯅ ꯑꯀꯣꯏꯕ ꯀꯩꯀꯩ ꯌꯦꯡꯗꯅ ꯈꯣꯠꯇꯅꯀꯣ ꯄꯣꯊꯥꯔꯒ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯟꯗꯦꯗ ꯖꯣꯏꯟ ꯇꯧꯒꯦꯅ ꯇꯧꯕ ꯑꯗꯣ ꯏꯁꯣꯔꯅ ꯇꯝꯃꯝꯕꯅ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯁꯣꯝꯁꯤꯗ ꯑꯩꯅ ꯐ꯭ꯔꯥꯏꯗꯦꯗꯒꯤ ꯖꯔꯅꯤꯁꯦ ꯍꯧꯔꯦ ꯗꯦꯜꯂꯤꯗ ꯑꯩꯅ ꯅꯣꯡꯃ ꯑꯃ ꯄꯟꯒꯗꯣꯔꯤꯕꯅꯦꯕꯀꯣ ꯑꯩꯅ ꯇꯨꯝꯃꯒꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯉꯟꯅ ꯇꯨꯝꯒꯜꯂꯦꯀꯣ ꯑꯗꯨꯅ 9:30ꯁꯤꯗ ꯃꯦꯁꯦꯖꯇ ꯂꯥꯛꯄꯅꯦꯕ ꯃꯣꯏꯒꯤ HR ꯀꯩꯅꯣ ꯁꯅꯥ ꯀꯧꯋꯦꯀꯣ ꯅꯨꯄꯤꯗꯣ ꯑꯗꯨꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯑꯦ ꯚꯗꯣꯗꯔꯥꯁꯦ ꯑꯗꯨꯏꯗꯨꯅ ꯀꯩ ꯇꯥꯔꯦ ꯃꯟꯗꯦꯗ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯔꯦꯕ ꯑꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦꯕꯀꯣ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯖꯔꯅꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯌꯦꯡ ꯐ꯭ꯂꯥꯏꯠꯁꯦ ꯑꯌꯨꯛꯀꯤꯅꯦ ꯍꯥꯏꯔꯦꯕ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯁꯦ ꯄꯥꯈꯠꯂꯦꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯅ꯭ꯌꯨꯁꯇꯩ ꯀꯩꯗ ꯌꯦꯡꯉꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯏꯕ ꯃꯐꯝ ꯑꯍꯃꯗꯕꯥꯗꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯁꯨ ꯌꯥꯎꯋꯦꯕ ꯏꯟꯗꯣꯔꯁꯤꯗꯅ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯔꯤꯆꯥꯅ ꯑꯃ ꯂꯩꯀꯣ ꯃꯥꯁꯦ ꯀꯩꯅꯣ ꯓꯥꯔꯈꯟꯗꯒꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯒ ꯑꯗꯨꯗ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥ ꯍꯥꯏꯔꯦꯕꯀꯣ ꯚꯥꯏ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯦꯌꯔꯄꯣꯔꯠꯀ ꯔꯦꯜꯋꯦꯒ ꯕꯨ ꯂꯦꯞꯇ ꯇꯥꯔꯗꯤ ꯃꯄꯥ ꯑꯃꯈꯛꯇꯗ ꯐ꯭ꯂꯠ ꯇꯧꯔꯒ ꯑꯇꯣꯞꯄꯗ ꯀꯩꯝ ꯇꯧꯗꯕ ꯑꯣꯏꯔꯝꯃꯅꯤ ꯈꯣꯠꯂꯦ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯇ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯒ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯗꯦ ꯋꯤꯜ ꯄꯦꯅꯤꯛꯀꯣ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯏꯊꯟꯗ ꯆꯠꯀꯦꯅ ꯑꯩꯅ ꯉꯥꯏꯔꯧꯔ ꯏꯊꯟꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯍꯥꯏꯇꯥꯔꯗꯤꯀꯣ ꯃꯈꯣꯏꯁꯨ ꯄꯦꯅꯤꯛ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯨꯅ ꯑꯩꯁꯦ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯟꯐꯔꯦꯟꯁ ꯀꯣꯜꯒ ꯇꯧꯅꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯃꯁꯦꯟꯀꯣ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯌꯧꯁꯜꯂꯒ ꯑꯥꯗ ꯁ꯭ꯇꯦ ꯑꯃ ꯊꯤꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯁꯔꯚꯤꯁ ꯀꯩꯀꯩꯁꯦ ꯑꯝꯇ ꯂꯦꯞꯇꯕꯅꯤꯅ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯅ꯭ꯌꯨꯁꯇꯅꯦ ꯍꯥꯏꯕꯁꯤꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯍꯦꯟꯅ ꯑꯦꯁꯀꯦꯂꯦꯠ ꯇꯧꯔꯒ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠ ꯃꯦꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯌꯦꯡꯉꯒ ꯀꯗꯥꯏꯗ ꯐ꯭ꯂꯠ ꯇꯧꯏ ꯈꯣꯠꯂꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯉ ꯌꯦꯡꯉꯦꯗꯅ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯌꯔꯄꯣꯔꯠꯇꯒꯤꯅ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯀꯣ ꯄꯥꯔꯨꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯣꯏꯒꯤ ꯋꯥꯒꯣꯗꯤꯌꯥ ꯔꯣꯗ ꯍꯥꯏꯔꯤꯁꯤꯗ ꯈꯛꯇꯪꯗꯅꯦꯕ ꯊꯨꯝꯃꯤꯁꯦ ꯑꯇꯩ ꯃꯄꯥꯗꯗꯤ ꯊꯨꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯆꯠꯁꯜꯂ ꯌꯦꯡꯉꯒꯦꯅ ꯑꯩꯁꯦ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯦ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯎꯕꯔ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯐꯔꯦ ꯃꯦꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯦ ꯑꯗꯨꯅ ꯊꯨꯝꯗꯕ ꯃꯐꯝ ꯐꯥꯎꯗꯤ ꯑꯩ ꯑꯗꯨꯝ ꯌꯧꯍꯟꯕꯤꯕ ꯉꯝꯃꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯃꯦꯝꯁꯨ ꯈꯔ ꯃꯦꯝꯒꯤ ꯁꯥꯏꯠꯇꯒꯤ ꯎꯄꯥꯏ ꯈꯔ ꯇꯧ ꯇꯥꯔꯦꯅ ꯍꯥꯏꯔꯦꯕ ꯑꯗ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯚꯗꯣꯗꯔꯥꯁꯦ ꯌꯧꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯀꯤꯕ ꯈꯣꯠꯄꯗꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯧꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯖꯣꯏꯅꯤꯡ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩ ꯁꯝꯍꯥꯎ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯅꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯒꯤꯗꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯂꯤꯁꯅ ꯃꯄꯥ ꯑꯃꯗꯤ ꯄꯨꯔꯥ ꯊꯤꯡꯈ꯭ꯔꯦ ꯒꯥꯔꯤ ꯃꯈꯥ ꯇꯥꯅ ꯆꯪꯍꯟꯕ ꯌꯥꯗ꯭ꯔꯦꯕ ꯁꯤꯗ ꯗꯣꯔꯝ ꯁ꯭ꯇꯦꯜ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯑꯩ ꯃꯃꯥꯡꯗ ꯅꯨꯄꯤꯅ ꯁꯣꯂꯣ ꯇ꯭ꯔꯥꯚꯦꯜ ꯇꯧ ꯇꯥꯔꯗꯤꯀꯣ ꯖꯣꯁꯇꯦꯜꯒ ꯍꯥꯏꯔꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯕꯪꯛ ꯕꯦꯗꯁꯀꯣ ꯐꯃꯨꯡ ꯃꯊꯛ ꯃꯈꯥ ꯂꯣꯟꯅꯔꯒ ꯂꯩꯕꯗꯣ ꯑꯗ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯀꯥ ꯅꯨꯄꯥ ꯈꯛꯇꯪꯒꯤ ꯀꯥ ꯃꯣꯏꯁꯦ ꯐ꯭ꯂꯣꯔꯒ ꯑꯝꯇ ꯄꯨꯜꯍꯟꯗꯕꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯀꯥ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯔꯦꯅꯔꯁꯅ ꯑꯅꯝꯕ ꯂꯩꯒꯅꯤꯕꯀꯣ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯕ ꯌꯥꯕ ꯀꯥꯁꯦ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯗꯤ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯃꯣꯏ ꯉꯥꯛꯅ ꯆꯠꯄꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤꯗꯅ ꯉꯁꯥꯏꯒꯤ ꯖꯣꯁꯇꯦꯜ ꯀꯧꯗ꯭ꯔꯦꯀꯣ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗ ꯏꯠꯁ ꯀꯥꯏꯟ ꯑꯣꯐ ꯂꯥꯏꯛ ꯑ ꯍꯣꯁꯇꯦꯜꯗꯧꯅ ꯁꯦꯝꯃꯕꯅꯤꯅ ꯗꯣꯔꯝ ꯁ꯭ꯇꯦꯜ ꯍꯥꯏꯔꯒꯅꯦ
ꯅꯣꯡꯃꯗ ꯂꯨꯄꯥ 575 ꯈꯛꯇꯪꯁꯨ ꯂꯧꯋꯦꯕ ꯑꯗꯨꯒ ACꯁꯨ ꯂꯩꯗꯣꯏꯕ bathroom toilet ꯂꯣꯏ ꯅꯥꯟꯒꯅꯤꯀꯣ ꯄꯨꯔꯥ separate ꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯁꯤꯃ ꯊꯝꯃꯦꯕ ꯑꯗꯨꯗ ꯆꯠꯂ ꯃꯇꯨꯡꯗꯗꯤ ꯅꯦꯅꯥ ꯇꯥꯔꯦ ꯑꯗꯗꯤ ꯌꯦꯡꯉꯣ ꯗꯤꯐ꯭ꯔꯦꯟ ꯁ꯭ꯇꯦꯠꯇꯒꯤꯀꯣ ꯅꯥꯒꯄꯨꯔꯗꯒꯤ ꯑꯃ ꯊꯦꯡꯅꯔꯦ ꯔꯥꯖꯁꯊꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯋꯥꯟ ꯃꯣꯔ ꯑꯃꯁꯨ ꯃꯍꯥꯔꯥꯁꯇ꯭ꯔꯅꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯤ ꯑꯩ ꯄꯥꯛꯅ ꯇꯥꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗ ꯃꯤꯁꯦ ꯃꯈꯜ ꯃꯊꯦꯜꯅꯦ ꯑꯃꯅ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟꯅꯦ ꯑꯗꯨꯒ ꯑꯃꯈꯛꯅ ꯅꯨꯄꯤ ꯑꯃꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯗꯤꯚꯣꯔꯁ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯆꯥꯁꯤ ꯀꯁꯇꯗꯤ ꯃꯨꯟꯈꯤꯕꯗꯣꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯊꯥ ꯑꯃ ꯎꯅꯕꯒꯤ ꯂꯣꯅ ꯀꯣꯔꯠꯅ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯊꯣꯛꯄꯒꯤ ꯃꯥꯁꯦ ꯎꯅꯕ ꯂꯥꯛꯄꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯩꯀꯩꯗꯣ ꯃꯌꯥꯝ ꯁꯥꯟꯅꯩꯀꯣ ꯑꯗꯒꯤꯗꯤ ꯃꯈꯣꯏ ꯑꯦꯄꯥꯔꯠꯃꯦꯟ ꯊꯤ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯠꯃꯦꯠ ꯑꯣꯏꯃꯤꯟꯅꯁꯤꯔꯥ ꯀꯥꯏꯅ ꯍꯪꯉꯛꯑꯦ ꯑꯃ ꯉꯁꯥꯏꯒꯤ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯗꯤꯀꯣ 199ꯗ ꯊꯥꯂꯤ ꯑꯃꯁꯨ ꯐꯪꯉꯦꯕꯀꯣ ꯊꯥꯂꯤꯁꯦ ꯉꯁꯥꯏꯒꯤ ꯇꯟꯗꯒꯤ ꯆꯥꯛ ꯍꯋꯥꯏ ꯏꯟꯖꯥꯡ ꯄꯅꯤꯔ ꯊꯣꯡꯕ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇꯁꯨ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯊꯪ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯈꯤꯕꯗꯣ ꯄꯥꯎꯗ ꯂꯣꯏ ꯌꯦꯡꯉ ꯊꯥꯖꯒꯅꯣꯗꯣ ꯄꯥꯎꯗ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯗꯤꯚꯥꯁꯇꯦꯇꯤꯡ ꯑꯣꯏꯔꯤꯕꯩ ꯇꯥꯏꯞ ꯎꯠꯄꯗꯨꯅꯦꯀꯣ ꯏꯁ ꯁ꯭ꯇꯤꯜ ꯕ꯭ꯂꯣꯛ ꯀꯥꯏꯅꯀꯣ ꯒꯨꯒꯜꯗꯁꯨꯅꯦꯀꯣ ꯁꯦꯇꯦꯂꯥꯏꯠꯇ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯏꯠꯁ ꯅꯣꯠ ꯕ꯭ꯂꯣꯛ ꯑꯦꯠ ꯑꯣꯜ ꯑꯗꯒꯤꯗꯤ ꯑꯩ ꯀꯦꯕ ꯑꯃ ꯕꯨꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯌꯧꯁꯤꯜꯂꯛꯑꯦ ꯃꯟꯗꯦꯁꯦ ꯌꯧꯔ ꯃꯇꯨꯡꯗ ꯍꯣꯁꯇꯦꯜꯒꯤ ꯀꯩꯀꯩꯗꯣ ꯍꯥꯟꯅ ꯆꯦ ꯆꯥꯡ ꯐꯤꯜ ꯑꯞ ꯇꯧꯕ ꯈꯣꯠꯄ ꯇꯧꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯥꯁꯦ ꯆꯪꯉꯦ HRꯗ ꯐꯣꯟ ꯇꯧꯔꯦ ꯑꯩ ꯂꯥꯛꯑꯒꯦꯅ ꯑꯗ ꯃꯥꯗꯤ ꯍꯧꯖꯤꯛ ꯄꯨꯡ 1ꯗꯩ 2 ꯐꯥꯎꯁꯦ ꯂꯟꯆ ꯇꯥꯏꯝꯅꯦ 12:30ꯗꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯅꯦꯅꯥ ꯇꯥꯅ ꯑꯗꯨꯝ ꯄꯨꯡ 2ꯗ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯦꯁꯇ ꯃꯣꯏ ꯄꯤꯔꯤꯕ ꯂꯟꯆ ꯀꯩꯀꯩꯗꯣ ꯆꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯣꯏꯅꯤꯡ ꯇꯧꯕ ꯆꯠꯂꯦ ꯖꯣꯏꯅꯤꯡꯒꯤ ꯍꯥꯏꯔꯦꯗꯅꯀꯣ ꯅꯣꯡꯃꯗ ꯂꯣꯏꯕ ꯅꯠꯇꯦꯕ ꯍꯣꯏ ꯑꯩꯒꯤ ꯖꯣꯏꯅꯤꯡ ꯗꯦꯠꯇꯨꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯟꯗꯦꯗꯣ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯁꯤꯒꯤ ꯁꯥꯏꯟ ꯂꯧꯕ ꯑꯗꯨ ꯑꯗꯥ ID ꯀꯥꯔꯗ ꯁꯥꯕ ꯈꯣꯠꯄ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯂꯩꯗꯅ ꯑꯗꯨꯅ ꯐꯣꯔ ꯗ ꯇꯥꯏꯝ ꯕꯤꯡ ꯁꯤꯅꯦꯕꯀꯣ ꯑꯩꯒꯤ ꯀꯥ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯣꯏꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 5ꯒꯨꯝꯕ ꯂꯩꯕ ꯆꯟꯒꯗꯕ ꯀꯥꯅꯦꯕ ꯑꯗ ꯍꯧꯖꯤꯛ ꯑꯩꯅ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤ ꯀꯥꯁꯦ ꯑꯩ ꯏꯊꯟꯗ ꯄꯤꯔꯒ ꯑꯩꯅ ꯂꯩꯕ ꯋꯥꯅꯤꯀꯣ ꯑꯗꯩ ꯑꯣꯔꯦꯟꯖꯅ ꯑꯩꯒꯤ ꯁꯨꯠꯀꯦꯁꯅꯦ ꯑꯁꯤ ꯁꯨꯠꯀꯦꯁꯁꯦ 20 kg ꯐꯥꯎ ꯆꯟꯕ ꯁꯨꯠꯀꯦꯁꯇꯨꯅꯦꯕ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩꯅ ꯄꯨꯔꯛꯏꯕ ꯋꯦꯠꯁꯦ 20.02 kgꯅꯦꯕ 02ꯅꯤꯅ ꯑꯗꯨꯒꯤꯗꯤ ꯐꯥꯏꯟꯕꯨꯗꯤ ꯂꯧꯗ꯭ꯔꯦꯗꯅꯀꯣ 20 kg ꯐꯥꯎ ꯌꯥꯕꯅꯤꯅ ꯑꯁꯤ ꯏꯊꯟꯗꯅ ꯑꯁꯤꯃ ꯆꯤꯡꯉꯦ ꯂꯦꯞꯇꯣꯞ ꯕꯦꯒꯇꯨꯃ ꯊꯥꯡꯉꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯤꯗ ꯑꯩꯒꯤ ꯄꯋꯥꯔ ꯕꯦꯡꯛ ꯑꯩꯒꯤ ꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯑꯃꯨꯛ ꯂꯣꯏ ꯌꯥꯎꯔꯤꯅꯤꯗꯅ ꯑꯗꯨꯅ ꯏꯠ ꯋꯥꯁ ꯂꯥꯏꯛ ꯋꯥꯏꯜ ꯖꯔꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯒ ꯊꯥꯡꯉꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯅ ꯑꯅꯧꯕ ꯃꯐꯝ ꯑꯃꯨꯛ ꯁ꯭ꯇꯦ ꯇꯧꯅꯕ ꯊꯤꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯨꯅ it has been a very wild journey for me ꯑꯗꯨꯒ somehow I managed ꯀꯣ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯦ ꯋꯦꯅꯁꯗꯦꯅꯦ ꯋꯦꯅꯁꯗꯦꯁꯤꯅ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁꯁꯨ ꯉꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯟꯗꯦꯗ ꯖꯣꯏꯟ ꯇꯧꯔꯦ ꯉꯔꯥꯡꯗꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯃꯇꯝ ꯆꯪꯈ꯭ꯔꯦꯗꯅ ꯑꯩꯁꯨ ꯐꯔꯦꯅ ꯈꯜꯂꯦꯕ ꯑꯩꯁꯨ ꯋꯦꯅꯁꯗꯦꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯁꯨ ꯑꯩꯁꯨ ꯄꯔꯥ ꯇꯥꯛꯄ ꯍꯧꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ 7 ꯇꯥꯗꯣꯏꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯕꯀꯣ ꯆꯞ ꯆꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ ꯑꯗꯨꯒ 7:30ꯗꯩꯅꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯆꯪꯉꯦꯀꯣ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀ꯭ꯂꯥꯁ ꯂꯧꯔꯨꯔꯅꯤ and that's it guys ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯁꯥꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯑꯇꯣꯞꯄ ꯍꯥꯏꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯕꯗꯨꯁꯨ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯥꯏꯒꯤ ꯒꯦꯞꯇꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯃꯜꯂꯁꯨꯀꯣ ꯃꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨ ꯆꯠꯈ꯭ꯔꯒ ꯃꯥ ꯃꯈꯥ ꯂꯤꯔꯛꯀꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯗꯤ I always try to make it happen ꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯆꯠꯀꯗꯕꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯏꯁꯥꯋꯥꯏꯗ ꯃꯩꯇꯩ ꯃꯆꯥ ꯀꯩꯀꯩ ꯑꯇꯣꯞꯄ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯨ ꯀꯩꯀꯩ ꯑꯩ ꯀꯣꯟꯅ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯅꯕ ꯄ꯭ꯔꯞ ꯅꯝꯃꯝꯃꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ Have a nice day. Bye bye.